ngasi numida wairam phongkibasi phongdagi maroibi pausing myamda thamjage ahanbada pawnilkol pauksi digi VDF Premananda laikhidabada Thamoi Sokna Nungaitaba Phongdoktuna ngasi numidang all post PS unit sing the Kendal thanbiyu VDF Association haukiba January ki tang kunga mathugi ahing Mamait Sandal district na konwa sakpi korong police station ki manung sana leiba phai civilis the popi yan basatpada oron top sing da mayam tumpham mafam khangdana mangkhibadagi thiba khangdana leirakpa VDF MN Premananda sei kuntraka apokpa en dina thobal okra maning lekai de leiba mahak ngarang numidang pung taruk khra helakpa du waida mahak pa thiba satkiwa kangbuna Lebanon saina khangnaba hill range amada asibak sang ona thengnabadagi phangma ngamkhibani en Premananda sina phangle haiba paw he tabaga VDF Association na Thamoi Sokna Nungaitaba Phongdokpa loinana imung munungi amari marup Mapiza sing na thengna horiba awabada saruk yazari haina Thabal District VDF Welfare Association ki Publicity Secretary Laisram Navadip Mitaina Thadurakpa Sirol aman hairi Siol sina makha taradun hai Laikhidraba en Premananda gi maphamda Solidarity utpa hoina ngasi numidang pung taru hekta baga district asina leidiba police station sing outpost unit sing da Kendal thanbiduna minute ahom VDF personal khudimangna silent da lebiduna mark atama santi oina ingsikna mapuge leikola leiruna ba aikoi khudimangna mapuda prathana taksi loinana itaw Premananda da tarib dasa security force khudimakta matungda tadaba oiresana sohaidi makhatana association lengak ta haijaning badi en Premananda matam san ahenba force jinaduna thibiram labadi ma king na phangnamba su yai adubu laipak irang hawraklaba kanda matam theng thaba ngaibana asiwak sang oina phangmani maki postmortem report ki matungina mak pukana guma mi khrana hat po oirabadi makhoi gi mathakta matik sabadan di phibiduna yadi haiba ma khangan bi wajari loinana lehori ba maki imung manung da lenga ki mekedi gi pifam thokpa compassion su matik sana phibina ba haijari hain su sirol du da makhatari amaramdana postmortem gi damak JNIMS ta purakle so hairi hokiba January tang kun gi matu gi ehing mamaida Sandal district na konma sakpi korong police station gi manung sana laiba 5 civilis ta popi yan masapada orang top sing da mayam tumpham digi mapam khangdana mangkhibadagi thiba khangdana leirakpa VDF and Premananda sei kuntraga thre apakpa endina thawal okra maning lekai da leiba mahak ngarang numidang pung taruk khare helakpa aduwai pa mahak pa thiba sakhiba kangbuna Lebanon saina khangnaba hill range amada asibak sang oin thengnabadagi phangma ngamkhraba matung ngasi ayuk forensic science ki miyoi mangana sabati mama makhataba investigation gi damak mafam madura sangsinduna thijin humjilaba matungda Premananda gi thawa yaudra sang adu Thabal district police ki timamana ngasi ayuk pung tara khra helakpa duwaida JNIMS ki miril sangtamna purakre haiden su paw manus makhatana report arakli amasum makasa ta zarak poina amasum rushilak poina to pamaroibi paw sangra mayam thamjage miam loi phuming tamina sen channel sugi mekedi myang fam thamjari maming leiraba Bollywood actress Sunny Leon Sarugyaduna pangthokadaba fashion event gi stage manakta bomb phaikhre masaknairaba Bollywood actress Sunny Leon Sarugyaduna House of Elena sinba hayeng pangthokadoriba bridal festive season fall winter 2023 fashion event gi sem saribi stage manakta ngasi ayuk pung 3 minute mangarum taba duwaida sakangdabi singna bom langsinduna pakhayalamle bom bakhairiba mafam adu mi leitaba mafam oibana asu apani yahodra hari thawdok thopam digi phangba pawgi matung inadi bom adu hapta khangjibungi kha thangba saruki mamang thangba fencing digi meter kuntrarom lapna pokhaikibani bom pokhaibagi thawdo du hek thokiba Imphal East District Police ki ASPM Pradip amadi district asigi makok thongbo officer sing thawdok thokhamna sangsinduna yengsimki thawdo asiga mari leinana Porampar Police Station case ma lokholaba matung thijin humjin bagi thabak sathabau kradi nakalamoramda thawdo du hek thokpaga Imphal East District Police ki khamano timamana hapta khangjibungi akoi mafam sing park sana thibu humbagi thabak sathari ari Hazabi yaba pawgi likhulamagi matungina Bollywood ki maming leiraba actress Sunny Leona showstopper oina sarugyagadoriba House of Elena sinba bridal scouts festive season fall winter 2023 fashion event si pangthokpa yaroi haina lahulup amana organization singda athingba pirakhiba lei haiden su pawsna supali amaramdana fashion event cancel tokre masaknairaba Bollywood actress Sunny Leona Sarugyaduna hayang hapta khangjibungda House of Elena sinba bridals Culture Festive Season Fall Winter 2023 fan events pangthokani haina toramba dungasi pokhai ki bopom aduna maram oiragi Imphal East District ki DC branch officer permit pink lukramna khuyek pi don thokpa order mana fashion event asigi piramba permit cancel tokhredi amaromdana
MP Ningthau Sanajaubana railway project amadi fake Aadhaar card ki matangna wuhang hangkhre MP Ningthau Sanajaubana railway project amadi fake Aadhaar card ki matangna wuhang hangkhre North East Frontier Railways NFR gi makhara paikhatliba jiribamdagi Imphal phawgi railway project mapung fana lusin binabgi damak sab akaknaba numit ama lepa yarabra leirabra Karigumba akaknaba numit adu lepa leirabadi khanganbiu Karigumba akaknaba numit ama leptriba oirabadi project asibu mapung fana lusinna sab matam ama leptabagi maramadu khanganbiu Silsar Imphal sector gi mathau tawgudaba railway staff sing hapagi matangda Manipuri singgidamak reservation thamnabagi akaknaba percentage adu lepthoknaba thorang tawba leirabra roinana Bande Bharat Kumba ayang train sing Manipur yaw North Eastern region da operate tawba yagadra habwang sing thamki MP Ningthau Sanajaubana makhatana sasinaba Aadhaar card singi matangna hangnaduna North East region sasinaba Aadhaar card sing phangi habisi asumbu wapam amara Machine Karigumba Asumbu Oirabdi House Power State Kiwena Kang Mangamlava Casing Akupa Marol Kangan Biwamadi Masibuning Tina Kari Tabak Pakat Palerabagi Habisu Kangan Binaba AMP na Makatananki Wang Singasigi Pakum House Satariba Parliament ki budget session gi ngarang numit marini subuda piraduna railway gi matangna Minister of Railways Communication amadi Electronics and Information Technology Aswini Baisumwana Phongdoktuna Jeribamdagi Imphal phawgi kilometer samaga taraga mathugi anoba line project asi Imphal Indian Railways IR network ka samna hanabagi damak lakotkiba project ni project asi gi asang sen phamna lupa crore lising taraga mariga sahunga kunga homdani hawki besai kumja english ngani ga kungani thogi March thagi saiset kuntraga mathi fawda lupa crore lising taraga ni thogi sahunga humdraga mathugi expenditure tokre Senba say English ngani kungani thoiding na kungo homdagi damak lupa crore lising amagi outlet amahang phangankhre jiribamdagi khongsang phawbi kilometer yankhai mangagi section asi commission tawduna thabak packet khre railway project sing mapung pana lusin ba haibis state government packet pa land exhibitions forest department officials sing forest clearance infringing unity sing ship tawat tuan authority sing dagi pirakadaba clearance sing area adugi geological amadi Topographical conditions sing project paikhalliba mafam adugi oiba law and order gi fibam akaknaba project adugi dama climate condition sing bising maramarga sahi amada leiribu walking months ki masing gumna tuan factors sing adugi makha poli hariba factors sing project sing matam sana mapung fana losinaba honaba apan boidi project sing asigi thabak thoram sing khongjel yang na paikhanaba honaba yabu kudimo honari Indian Railways asi pan India character center organization mani Candidate singna advertisement gi matung ina laibak phumgi railway recruiting agency railways recruitment cell ma hector apply tawbada free oiri vacancy kudimak national basis amada miyamna khangadabani domicile yawdane applicants kudimak apply tawhali reason yengduna candidate singda preference natragana relaxation pibalaiti masina central government ki makhada lebe employment gi matangna mipung kudimak ta sab manaba kudong saba phangadabani haiba constitutional provision sing adu ngak ta boigani Indian Railways IR region ki matu ina natragan state ki oina train service operate tawde adumapu Bande Bharat Express train service yawna train service hawtokpigi process asi operational feasibility resource availability traffic justification sing ki matu ina hawji paikaliba process amani haina minister makhatana thamken su paus na makhatana palakli adu hawji ko ina di myam paus matanga sel sinjage masu myam pun anu update ngaminasi